Kurumjari, ISTV ki Manipuri pau miyang tabiri ba pumnamakpu taramna oksari hauzik ahan mada maroi ba pau sing. Civil Service Day pangtokre officer singna masagi mathauda amuk hanna kathoknana ba Chief Minister N Biren na phongdokre. Parliamentary Secretary Taranithoi ki matangda Manipur High Court lairiba case asiki hearing tawduna chumba amadi khanglagani haina MPCC ki President TN Haukip na haikre. Amadi National Sports University da sasan haukraba course anigi examination na chingba mapung fana pangthokani haina nauna ahanba registrar oiraba ke Radha Kumar na phongdokre. Hauzik mapung oiba pau pizari Taranithoi suba Civil Service Day Thoram Secretariat South Block ki Conference Hall da ngasi pangthokre thoram adu da Chief Minister Nongthombam Birena Civil Servant singna nauna kathokpaga loinena miyam gidamak puksel sengna thabak tawnana ba pungning singsinki puksel sengdaba public servant na state ki lengakta kaya manghan bage habidu mahak masamangna ure Officer singna kana dabada matam thengta hanba natraga warep amata laudana matam sangna thamba tawbigano government asina achetpa firep amaga loinana karigumba khara pangthoke khanba officer khara yengle achetpa wasak amaga loinana officer singna thabak tawrabadi chahi taragi manungda awonba kaya marum state asina uba phangani haiki ngasigi thoramadu da Chief Secretary Dr. J. Suresh Babu amade atai officer singsu charuk yaki Parliamentary Secretary Taranithoi ki mathakta MLA O Surja Kumar na writ petition file tawduna Manipur High Court lairiba case asigi hearing tawduna achumba amadi khanglagani haina MPCC ki President TN Haukip na haikre ngasi Saikot Kendra gi manung chanba sagang bazar da leiba ibudau sandong apanbagi nauna saba amaibigi sanglen hangdokpagi thoramadu da TN Haukip na makataraduna BJP na lusingba sarkar asina oidaba kaya ngangliba asi miyamna loina khangi masina maram oiduna Bharat ki miyamna pamnadaba haurakle lisingani taramapalgi Lok Sabha mikaldadi BJP asi marai chaitharagani haiki 2014 election matamda Prime Minister Modi ga President Amit Shah na promise after promise yam to mandana machin thiba mayam du India praya mayam project yam khire North East to all mainland India de yam khire North East the mainland India de nungsit parap da khara khara thengal laga last ta ekhoi na BJP pamagum na North East ta makhoi pali adubo lasting di oiroi 2019 election city writing on the wall yengba matam dadi BJP ki matam se loisila National Sports University da hojik sasan haukraba course anigi pangthokpham thokpa examination jan singba mapung fana pangthokane haina nauna university asigi ahanba registrar oiraba ke Radha Kumar na phongdokre ngasi mahakpu All Manipur Veteran Football Association nam apal kangjai bungdu leiba association asigi office ta opagi thoram da haikibani Mahangna makha taraduna National Sports University Act matangda Parliamenta Act pass tawkhidrabasu ordinance ama semlaga hojik chathariba coursing amadi thabak thoram sing chathanaba thorang tawrakpa yai University ki thabak thoram sing paikhalakpada miyamna mapung fana mateng pangbiyo haiki Anaki Commonwealth ki keno government account ka se khoi sports person na hangbu ibani ne madugi khaluragadi keno tawya Manipur government all the way kano to yadoga most probably next week kumbada moi korok pai aduga toraga ngasai ordinance ki karkai step yam si lauraga amthuna chalaina bai ponage akida prajam yam ki cooperation so pbo na yam ka hanna kano to ngasigi mahakpu okpagi thoramadu da All Manipur Veteran Football Association ki President Oraz Bihari hanagi President CS Bimol amadi pir agumani yauna association ki thaupuba miyoi kaya saruk yakhi Association ki maikai degi nauna registrar oireklaba Radha Kumar da khudol pot piduna harau tayamba phongduki
Sagolmangda Sagani Toramba Imphal East District Hospital bu Kairauda Sananaba Manipur Sarkar na Laukhalagliba Thawng asibu yaning da bafongdoktuna Khundrak Pam Kendra gi manungda chawna ungkhatna bahangalakli Jairak sida Sagolmang Development ki Committee gi Secretary Sorok Khaibam Inabi amadi Assistant Secretary Laistram Bikram Police na ngarang nongyai matung pung anirom taba matamda mayumdagi phakre thawng adubu yaning da bafongdoktuna Sagolmangi miyamna Imphal Cycle Lambi Thingzinduna Khongjang Changsin Kre Lambi Tingbagi Khongjang adu laksanaba honabada police amadi Khongjang Changsiliba singi marakta muknarakpadagi police na tear gas kaptuna miyambu control tawki police na tear gas kapada miyoy kaya asok apan nangki Khongjang aduda saruk yakhibi H Malem Khombi kubi maira paibi amana sarkar chathariba thawong yaningde Khundrak Pam Kendragi miyambu hanthana yengbagi thawong ni Khundrak Pamda district hospital sadriba fawba chara henba yauna makhal makha kayagi Khongjang Changsin khigani haiki Jamiam se sumaina koi kayang koina otana sarkar na koi se kano thabi dorna haba se koi khuna khonge na miyanga ai koi nga sigi media da thing hangjani ba huji athuba matam da phari ba ngang ji ju condition am tana yaudana thadok piro aduna sidai da koi da harassment pibi ganu koi gi pandam je phangdri ba da sidri ba chara hen bagi khongam changjing ni haidana koi di routine nai na koi thokpagi akoi adu mam su lai jare aduga akoi gi kamla gi gate mamang da ima trani thoina tawgi ba da adu gi phire to leo ro wa haidinga lai ha je ai nga sigi media gi thongda ai haijari Sagolmangdagi Imphal East District Hospital hongba yaroi haina All Manipur Nupi Marup Khorai Area El Chajang Youth Association Chingkhu Nupi Khunai Lamjing Maira Paibi Association Khewa Company Development Committee Khundrak Pamayai Laikai Chawkhat Nupi Loop Coordinating Body Khurai Khundrak Pam Kendra Building and Other Construction Workers Welfare Union amadi All Manipur Tami Singmi Apunba Loop na phongdorli Hauzik lairiba charang naba asi khudak tolosinduna hospital sabagi thabak haugadabani haire Kasamthong Kendragi MLSO Oriba Health Minister L. Jentakumar na Kendra Siki Manungda Lairiba Ningthaujam Ongbi Promila Devi amadi Moirangthem Binod Kumar da Yum Sananaba Lupa Lak amamam Khusinna Khre amadi Laistram Chauban Singh amadi Moirangthem Indrani Devi da wheelchair amamam Pikre Sarkar gi Thausil Thaurangi Makhada Thabak asi paikhatpani haina Minister L. Jentakumar na phongdoki Thasigi tangmangagi numidang pung tara makhairom taba matamda sakhangdaba singna laima shopping complex ta dukan phamba miyoi ama phurambadagi hauzik siza hospital da aruba phibam da laikanariba singjamai thongam laikai dagi thongam Uttam Kumar bu tamthina phuramba thokdok kamari lenana city police na case ama lokhatuna thokdok asigi matangda chenaba miyoi ani city police na pharba matungda ngasi anirak subo aina JMIC Imphal West ki court puthoklaba matung judicial remand numit 13 ni lokthakre Parabamiyoi Anidudi Kairau Makhalakai Tege MD Kutub Uddin Khan Zahini Fumari Apokpa Laikhidraba MD Saravuddin Khan Amadi Sora Mamanglaikai Tege MD Abdul Rahman Chahi Kuntra Taruk Apokpa MD Fazur Rahmani Thasigi Tang Mapanda MD Kutubuddin Khan Mayumdagi Faraba Matung Thasigi Tang Tarahumdoida MD Abdul Rahman Phabani Thokdok Aduda Soklaba Thongam Uttam Kumar Dagi Laukiba Mobile Sanagi Lik Amadi Sanagi Khudop Faraba Makoi Anidagi Phagat Pangamle Haina Police Dagi Phangba Pau Amana Haire Manipur State Legal Services Authority na SP Traffic amadi Transport Department ka khusamnaduna Imphal West amadi East ki mafam tareta Mobile Traffic Log Adalat pangthokre lambida lakpa che chang sudaba amadi safety measure ningthina lawdaba niyom chumdana gari thawbasing fine thian ki niyom chumna thawrakpa singna rumal amadi citation piduna pukning thawgatki Traffic offense ki case samang marfudra loisinduna lupa lising marfudra truk sani marfudra fine oina khomgatki Motor Vehicle Act ngakna zatpa miyoi humudra mathoida kudol tamki Traffic rule da yumpham oiba street plate nokfa de kangbuna GP Women College nongoibung amadi lamlong area da utki Mobile Traffic Log Adalat asi karigidamak pangthokpano amadi masina miyam da kari kanaba pibage haibagi matangda Manipur State Legal Services Authority ge Member Secretary RK Memchana masa khaiba wafam kaya thamlakli Ekoigi road accident sina ekoigi mioibagi punsibu yamna manganba khudong thiba yamna pohanba niyom sumna gari thongdaba sina ekoido kayamuk manganbagi haibadu mayamna loina khangnaraba wafamni aduna gari thobireba isinna usingna ekoigi niyom sumna अकोगी चेचांग सुमना पाइबीबा अदुगा नियम सुमना गाड़ी थौबीबा अदुगी पाउजेल दु अकोइना पाउजेन जबनी
State flower oiriba Sirui Lili yokatnaba thasigi kunmari tegi kunipan fabo pangthokadaba Sirui Lili Festival da International Bank yauna mapung fana pangthoknaba sem saba loire haina tourism gi principal secretary PK Singh na phongdokre Manipur Press Club da pangthokba pawgi mifam amada mahakna handaki festival asi mahausa ga khetnaba miyamna hopna yengma ngamnanaba thaurang kayamarum paikhatle festival asigi mafam ahum laigani Paksi ground Tangkhul Nagalung ground amasung Sirui ground da pangthokani masigi damak gari Sathok sasin amasung parking gi thaurang mapung fana tawre laifam chafam su sille festival asi entry free oibaga loinana Imphal dagi ukrul phawa chatnanaba akhanaba gari thaurang tawre haiki because there was no accommodation available. This year we have identified and advertised more than 1100 homestays which can accommodate close to 3000 people. The details are as follows. People who are interested in booking accommodation have to visit the website shirokfest.com, SHIROCKFEST.com to book their homestays. They will get a booking ID on their mobile number as well as they can see the registration number. With that registration number, they have to go to the mini secretariat and make the payment, and they will be guided to the homestay. Cycle block ta low cost latrines hanana bagi work order pai krabasingna me tha phobagi manungda sabalo sindrabadi department na mi nek tuna thabak suangani haina kangpok PPH idige executive engineer RK Biren na phongdokre ngasi swas bharat divas ka mari lenana gram swaraj abhiyan gi thoram kangpok P district ki cycle da PH idi kangpok P ni sinduna awareness piba khongsat amaga cycle bazar da chatuna luna na thamnana ba sengdokhi Cycle Town Committee gi Miyoi Singh Village Water and Sanitation Committee ga loinana Executive Engineer RK Biren AETS Brojanamadi SO Singa loinana mifam amasu pangthokki EE Biren na yumthong khuding da low cost latrine sanana ba Khulda Village Water and Sanitation Committee na thabak sugadabani survey report ki matung ina cycle block ta hauzik yum lising ani henbana low cost latrine sadri adubu work order di loina launa khre department ki oina di metha phabogi manungda Kangpokpi district pu open defecation free haina lauthokna na ba pandam da thabak sing paikhat pani Village Water and Sanitation Committee na thawoi daba oirabadi department na minek laga thabak sualagani haiki Yung kan di letin je, saga tu lising ani wale le meba. Saya tu udah lising apa paham deh meba. Uji lagi je. Aduh tu baseline survey ki kau dah, basis dah. Uji mayam itu uji letin ay survey dia hau dia na, ay ki ming hau dia na. Yau ni masih kena ki sabiram tu ibu no ba. Ay na kani na. Si kanal witness no tum dah biu ba. Uji kali tahu kan saga tu ki itu, saya jangan biu ba. Aku ini saga ni di lagi ba. Si Minister N Birengi mijang makhada thanga kendra gi MLA Robindranath Loktak Pat ki phibam yangsan khrei Manipur sarkar na Loktak Pat ta kan mamit yang sangduna Loktak Pat pu taru ba pat ama ohenna bagi damak paikhalak liba thabak thoram singi manung sanna mari lena ba official sing yauna Loktak Pat ki phibam asi yangsan kibani Loktak Pat ta hana phumdi mathakta yum sajinduna leiramba kaya lokthokraba matungda haujik Loktak Pat ki satamda ahongba kaya lakliba amadi pat asibu hana leiramba phibam dagi hena masak pajahanduna paikhalak liba thabak asina Manipur gi su achauba mai amo egadawribani Justice Committee for Anglo-Manipuri War 1891 Martyrs and Victims of Kanglaipak na ngarang dagi haurakkiba Anglo-Manipuri War ningsing thagi saruk amo aina ngasi tongjai maril dalaiba laimaton sing battlefield da chatuna laikhidraba lanmisingi mafamda ikai khumnaba utkrei Lamdam sigi lanmi lising amagaloina na athauba sana ngangba laurong hanjaba kalasna sagol hanjaba yengkhoiba koila amadi longjamba koila na lusingduna British ki Silchar dagi thomjilakpa lanmi sing thingduna anthengna kiba mafamni Khuzang lok haina khangnaba mafam aduda kaboi ningol singna takpiduna pubiraga mafam duda Manipuri lanmini furomna lan manungda lanban saduna chak thongduna chakhi haiba mafam da su hekat leka tamki mafam asida laimaton battle memorial site ama semgatna bagi damak state government ta justice committee na taknaragani April kulhumdoi mitai athauba singi thauramga mari lenana Agartala ge Avoina garda laiba ibudau puthiba laibung mamangda khinba pauna brajabasigi mitam ama Tripura ge deputy chief minister Jishnu Dev Barmana maikhum hangdok lagani hairi
Puthiba Welfare and Cultural Society amadi Pauna Brajabasi Foundation Tripura anina kusamnaduna thoram asi pangthokadabani Foundation gi convener and manitonna thoram numit asi sahi khudingi mafamduda leptana pangthokpaga loinena Tripura government ki oiba thoram ohenaba akan mamongda taknari Miramda khunda laita duna lairabasu Manipuri mite ekhoina ipa ipu singna maraibak amadi furup ki damak kathokiba kaya adu ningsing baga loinena chawthokni hingbagi tangai fadaba asigi damak April kulhumdoi gi thoram pangthokpani haiki Bisnupur District na Public Administration da Excellence oibagi Prime Minister gi award fangkre ngasi Department of Administrative Reforms Ministry of Personnel sinduna Delhi gi Bigyan Bhavan da pangthokiba Civil Service Day thoram da mana asi Prime Minister Narendra Modi na Disney Bisnupur Pawan Jadap ta khusinaki mana asi digital payment promote tawnana bagi paikhatliba thabak sing awang nongpokyo ina khangatpada Bisnupur District yawrakhibani Hauzik marathan break amatang laujari Masih pum na. Noi lebe de gari han maga tong mangam dra bane. Pura laga tong ne khani ba namai du kai dra. Senbun puthok ga lebe ding amdra. Senbun puthok na lebe ngam dra su Imphal Finance salo. Ai ju han ba lengam dra Imphal Finance ge loan ne no. Imphal Finance na nong manung da gari loan lobu ya bu tong cha bu pijeri. Adom na pam mo khali gari kuring ma lobu be ya gani. Baba Quick zone di Tatis College di Mamal cuma pang kuning jam mana yo cuma ngaroi pista salabni na adu cuma takta superlink footing ge offer me amum piri sidi tas electric rang no sin bagum na yo disin bayar dudi sanagi muhut yang na sin bayar hakjangi labor solak padagi puju singaktaba hakjak choktarba tumma chaba yaraktaba khong hama nungayaktaba singidaba amatta ngaraba upaidi jolip syrup amasu Jolip capsule with Chinese Navy. Break itong taram na oksari makataba pauda zat ki batang tarama palgi numidang pung tara minute tara mangaram zat pamatamda more 1 da kahuda na horok pamaina bara sanba yum yauna yum taret maina tumna chakraba imong manungi mioi singda ngasi Manipur sarkar ki maikai degi pirakpa cheng hawai amadi atai jana thaknaba polam kaya more 1 da laiba autonomous district council Chandel gi chairman Lokhosai Jogi yumda khusinabagi thoram pangthokre thoromaduda autonomous district council Chandel gi chairman Lokhosai Jau more gi adc and Bankim Relief Committee Moregi Mioi Singsu Saruk Yake Chairman Lokhosai Jauna Moreda Mai Chak Pagi Thogdogasi Makatana Thoktanaba Mepum Kuting Makta Awareness Pibagi Tangai Fadaba Laire Sarkar gi Maikai Dagi Su Khongthang asi Lokat Piu Thokiba Thogdok Adugi Matangda Sarkar na Ehan Mamit Yang Sangbinaba Appeal Tawke Amaramda All Community Development Organization More Ecodomna Su Mai Chak Padagi Awaba Mayok Nariba Imong Manungda Sengbek Amamam Mateng Pangkrek Thanga gang rape victim gi imung manung laikai amadi Youth Forum for Protection of Human Rights na Juvenile Justice Board Bisnupur gi office mamangda khongjang jangsin kre mara laiba mioi bel piganu mara laiba sing kankhatuna thamba politician phau mara laiba mioi phadaba police officer kudak ta thabak loktu o haina dabi tauki Lamdam Siki Matik Saba Mui Amabu Sub Secretary Hapnanaba Achum Dasam Amadi Ams na Sangsiliba Kongjang GP Women's College Students Union Oriental College Students Union Amadi Dasam Imphal East District Council Lam Apong Fana Saugat Kani Hairi Asipagi Justice Pangalu Rep ki Culture Lepo Haiba Dabida Mahirui Singna DM College Campus Tagi Khoyathong Phauba Candle Paiduna Khongchat Chatkre DM College of Science TG Students Life Science Department na Khongjanga du Changsin Kibani Convener Neil Sri Haisnam na nupi angangda chathaba crime khodak tale pagaloina na mara laiba sing athoba matamda wayenduna chairak bigadabani haike
हाइबा आंगांग चाहि निपाल दा ngaरिba आंगांग सिबु रेप तौबिदुना दुगा मर्डर तौबिबा हाइबसे अखोइना we need justice, we are seeking for justice. So voice of the world haibadi mayamgi khola mayam mastari as a part of them solidarity campaign ama akoina DM College of Science ki PG student na organize tawraga sinjabani. We demand for justice, we seek for justice, and we want more safety for women. Nungthil Saibi Mahila Mandal na sung arang sabaleka area da nupida sa thaba rep ki mayokta mairagi khongchat chatki. Tamai Kendragi MLA Awangbong Nyumaina Ajuram Kulgi Kunjasinga Unaduna Awat Apagi Matangda Kananina Kre Ngarang Kulasi the Pangtokiba Uzwala Divas Ki Thoram da Su Saruk Yaki Thoramadu the SDO Torsam Kudboy Aimol ADC Tamenglongi Chairman Namsirai Pamai Atay member Sing Saruk Yaki Awangbong Nyumaina Ajuram Kulda Power Substation Nama Linglagani Tamenglong Dagi Tausem Hablong Pabagi Lambi Semnanaba Survey Loire Atubamatam the Tabak Asi Hunanaba Mahaki Maika Digi Taxlagani Miam Nasu government ke official Singda cooperation Piduna Hena Zaukatpa Purak Nabahonamina Si Haiki Nongsub Haram Khorzai Loop Nohakol Gi Kunipan Subam Apokumon Thauram Manipur Press Club the Pangtokpa Galoinana Loop Asina Sahi ina Putokpa Isel Pangtokpa Amadi Thongam Udop Ningsing Korirol Mana ES Sundarda Lantokre Mana Asida Sel Oina Lupali Sing Tara Saiti Sunamadi Sol Yauri Thoramadu Manipur Sahitya Parisad ki President Professor Thudingjam Tombi Nohakol ki President Dr. L Sasi Kumar Hana ki President Gauro Amadi Aibagi Lamda Thawaya Bamyoy Kaya Saruk Yaki May horol dagi pangtoktuna lakpa pakhang bacheng hongbagi thoram chahi asigi oina April gi tang kontra da lup taruk punsinduna semkiba apun lup na sinduna haingangi hanasingda pangtoklagani haina Manipur Press Club ta pawgi mifam pangtokre Saruk Yakiba apun lup ke advisor Kangjam Bidu Khumana pakhang bacheng hongbagi thoramasi leibak sak honga hong naba lamdam asida tangdu laitaba purak naba pangtoktuna lakpani leibak ki luraba thoram asida miyam hupna saruk yabiyo haike Seng hong basi kari kita untuk hongi bano hari kadi leibak ningthau punsinaba aduga leiriba praja sing sunungai na sahonga honga ana ek turai irei sendana nungai yabi marang kaina panana bagida mukta leipak ningthau humna masida seng honge aduga kadi ekoi yai phagani haibagida mukta ekoi seng hong bagi thorom se pangthok jabani Delhi the best of United Living Trust Amadi Hope Foundation Madeline Trade Innovative People's Empowerment Center Kapuna Sinduna Usiwa Government High School da lemna layeng bagi camp ama pangthokre Usiwa the Health Sub Center amakak laidiba asida chayol amada Dr. amakak lakpana ana layengi khudongsa daba mayok nariba kaya asigi yenglaga camp asi pangthokpani haire Lalamong Makong apun Manipur lup ki mangarak suba foundation de ngasi lup asigi lalamong Makong da leba sanglen da pangthokre ngasigi thoramadu da corporate award number 3 Hizam Nutan Chandra Lalamong Makong apun Manipur lup ki president Maibam Sorojini amade health services ki hanagi joint director Dr. Takhelambam Sarat Chandra na singbana athoibe mithunglen sing oina saruk yaki Thoronga mari lenana nupilup asina konba mafam singi manungda laiba tongan ba lamda masak naiba thabak sing tawba mioi singsu ikai khumnaba uttuna pukning thogatki Sangit Natak Academy New Delhi Ministry of Culture Government of India amadi Directorate of Art and Culture Government of Manipur gi mijeng makhada Festival of Moirang Sagi Thauram amangasi tagel daleba Oxford English School da pangthokre Forward Artist Center in Camp Sinduna pangthokibe thoramadda Manipur State Kala Academy gi hanagi Secretary S. Bideswar Sharma Oxford English School gi Chairman Laisram Jila Mitai amadi Principal Ibotombi Angomna Singbana Thoibe Mithunglen Sing Oina Saruk Yaki Festival asigi sorogama oina Moirang Sagi performance su utki Mtuk amadi MGO ki JSina 7 pay commission sana halu haina sangsiliba khongjang sokatuna ngasi election department employees association sinuna lampel dale ba department asigi complex ta wakan mifam chathakre ngasi gi wakan mifam aduga mari lenana association gi secretary TS Rajesh na Bharat ki tongan ba state singda 7 pay gi kudong sabasing phangna khrabasu ngasi pawba Manipur lenga ki makhadale ba employees singna phangdana leiba haibasi maram chade maram aduna JSina sangsilakpa khongjang khuding makta election department employees association na saugat kani haiki MGO na
खोंजंग kaya ama changchali sigi mateng pang boy na khoina su ngasi election department employee session su 7 page PBU haina khoi ngasi thamjabani Sekmai mamang laikai parau degi laikhidraba Rakesh amasung Huidrom Ongbi kanau ani na hundok lamba pikliba angang ani gidamag miyam na mateng pangnari Singa Makha Model Club Singa Makha apun manupi lamjing loop amasung Salai apun manupi lamjing loop na cheng amadi selgi mateng pangkre Zasumati numai themna iba wari machagi khomjinba lairik mamlam badagi ngan thorakpagi study circle thoram ama Writers Association kaksing na sinduna representative of lawyers ki hold pangthokre thoram aduda association ki president Professor Nauram Ibotombi hanagi president Pukhrambam Nimai Sahitya Seva Samiti kaksing ki hanagi secretary Y Birahari kaksing dramatic union gi Nauram Amuyai masu saruk yakhe Pukhrambam kunjona akhanna ba wangang loi oike MSO amadi kadana changsiliba anti-drug campaign ngasi Imphal West District ki manung chana laiba awang khunaugi combined English school la pangthokre thoramaduda school asigi principal KS Ranjan kada Imphal West District Committee ki secretary Konthaujam Ongbi Indira su charuk yakhe Konthaujam Ongbi Sujata amasung kada ki finance secretary ki Chandra Mangang na resource person oina wangangkhe Gram Swaraj Abhiyan ki manung chana Ujala Divas thoram ngarang athokpam Indian Service na susinduna Thobal atokpamda pangthoke Thauramada DC Thobal S Rosita SDO Thobal N Beto BJP Manipur Pradesh ki Thobal in charge L Tes Kumar District President L Deben Susar Yake Khangal aba mioi samani fuda lem na gas connection PK Uhai amasung anamasing liduna thamnana bagi numitar uni chathakadaba training program amaziri bamge ningthembanda hokre thorom aduda MIDC gi chief consultant oiramba Y Raghumani Oljiri Bam working journalist union gi advisor Sarat Thoksom Sidbi gi manager S Ramkumar Susaru yakhe hauzik sanabagi paw amu pijari ngasi sanabagi pauda Bhopal chathariba Nepal Suba Hockey India Junior National Championship ta Manipur gi team saruk yanana bangasi Imphal thadokre team asigi coach oina M Rinas Meitai amadi manager na M Prameswar na oire M Songal Youth Club ki nauna semjinba ground ngasi sanga khrei thoramadu da Assam Rifles ki sector commander Ajay Kumar SDO Tuibong James Haukif KSO General Headquarters ki Vice President Sasang Waifeisu charuk yakhe Assam Rifles na ground asi Operation Sadbhavana ki makhada semjin kibani All Manipur Rocket Ball Association sinduna ahanba state level Open Rocket Ball Tournament nupamasa amasung nupimasa gi May 12 gi Kumalampak Sports Complex ta pangthok lagani saruk yaningba sanaroi amasung team na Kumalampak ta level association dagi akupa marol khanglaba yagani hairi May anidagina manga fauba Pune da pangthokadoriba National Bell Wrestling Championship ta Manipur gi mahut siluna ba sanaroi kuntra Nepal amasung official taret ki ming All Manipur Traditional Bell Wrestling Association na laukthokre Manipur gi team April 19 da Pune gi damak Imphal thadok lagani hairi South Korea da May 19 ta pangthokadoriba Pacific National Bodybuilding Championship ki India team sembada Manipur gi sanaroi yauna bagi damak May 12 da Singjamai mayang mamlekai da laiba JBC Gym da trial selection ama pangthok lagani selection asida masagi passport pairaba sanaroi singna saruk yaba yagani hairi Tentha Khongbal Welfare Association sinduna Tentha Khongbal Multiplex Ground da chathariba Tara Subat Takwa Trophy ki ngasi sanakeba match Lisbon luang sangbam na hyang thang FC bu gol bani sinoda ani suba match ta Nesu Khuraina DM FC Morebu gol ahum anida maithibe pikre Jiribam da chathariban Ipan Suba Y Keso Singh Memorial Sine Volleyball Tournament ki ngasi sanaki ba ahanma match ta Lal Pani Haukip Youth Club na kontra taret Suba Sam Rifles bu set ahum amada ani suba match ta na NYC amasung BBC sanagadaba adu mamsilakpadagi hayang sananaba matam lepkhre Ahanba Yaripok Trophy 7 aside state level day and night football tournament BYFY ground nga sidegi hawkre MLA Kaisam Megachandra gi tengbangaloine na BYFY na sinduna pangthok liba tournament asida team tarani thoina saruk yari
ngasi hakdokpagi thoramda MLK Megachandra BYFY gi President AK Bomsa Maitei YMC gi councillor singsu saruk yakhi ngasi hakdokpa nimita sanaki ba match da Top FC na FC nam hoidrombu gol ahomanida thoikre Hauji makata ba sanabagi pau sing boya ningthojamdagi amuk phangbigani Bengaluru FC na Manipur gi Tidim Road Athletic Union Trau FC bo maiti bu piduna sathariba second division league ki group C gi league table da khwaidiki makokta leikhre All India Football Federation na sinduna mamang thagi tang taramari degi team taranipan group ohum thokna khairoktuna home and the away basis sathariba second division league ki ngasi Manipur gi Tidim Road Athletic Union Trau FC gi anisuba home match hoina Kumalampang men stadium da sana ki ba match da Bengaluru FC na goal ani amada mighty ba pikibani match asina mai pakiba Bengaluru FC ki goal ani du team captain Myrer Senji Mendes na match ki Nepal subamadi yang khai mapal suba minita sankibani match asina mighty ki ba Tidim Road Athletic Union Trau FC ki amatangar ba goal adu Princeville Olaris Imekana match ki humputara ni suba minita sankibani Sathariba League asigi group C gi hojik phawda Bengaluru FC na match manga sanaba loikibada point taramatoi phangduna ahanba Tidim Road Athletic Union Trau FC na match taruk sanaba loikibada point taramatoi phangduna ani suba Langsning Football Club na match tare sanaba loikibada point mapal phangduna ahum suba Mohammedan Sporting Club na match manga sanaba loikibada point nipal phangduna mari suba Jamshedpur FC na match taruk sanaba loikibada point tare amadi Senain FC na match tare sanaba loikibada point ahum phangduna manga suba madi taruk so position taduna satli Manipur gi Tidim Road Athletic Union Trau FC gi mathangi ahum suba home match tha sigi tang kuntarukta Jamshedpur FC ka Khumalampang main stadium da sanaragani Taratare suba Governors Case Prize Tennis Championship ki sahi taramari gi nupa masa gi singles ki final da Rahul Pamay amadi Busan Haubam ga sanaragani Manipur Tennis Association sinduna Lampen Part Officer Club ki tennis complex ta thasi ki tang tamapal gi sahi tarani thoi amadi taramari makhagi nupa masa gi tennis sanroi taramapal na saru yaduna sathariba Taratare suba Governors Case Prize Tennis Championship ki ngasi sanaki ba sahi taramari makhagi nupa masa gi singles ki ahanba semi final match da Rahul Pamaina Bikibu set ani ama mari taruk ahum amadi tara taruk tampai thiba piduna final sangkhibani ani suba semi final match ki sanakibada Busan Haubam na Nirajbu set ani sino taruk da mai thiba piduna final sangkhre satharaki ba championship asi hayeng loiselagani RK Person Developers Private Limited sponsor Tauraga United Veteran Football Association Mapal Kangjibung Sinduna Thasi Gitang Amadagi Team Taramapal na Grumari Tongna Khairutuna Imphal gi Mapal Kangjibung Sathariba Anisuba RK FD Shanghai Trophy Veteran Football Championship ki ngasi sanakiba ahanba match da FBFA Uyumpokna Sriti Sandenbu goal ani sinoda maithiba pikre match asida mai pakiba FBFA Uyumpoki goal ani du TL Wi-Fi amadi Thangjang amna match ki yankai taruk suba amadi match ki apiba matam gi ahapa minute anida sankhibani championship asigi ani suba match ki sanakibadana BB Farm kai sampat amadi AYMFA Yaripok goal amata sanadana draw satkre sathariba championship asigi hayeng nongtil pung ani tabada ahanba match waina basai thangmai ban amadi ATBFA thangmai banga sanagani ani suba match nongtil pung ahum makhai tabada Musa Seko namadi Trapsa Malomga sanagani Sepak Takraw Federation of India gi ming makhada Punjab University Chandigarh da thasi ki tang kuntigi nupa amadi nupi gi step tara Nepal na saruk yaduna sathariba Nepal Suba Federation Sepak Takraw Cup for Men and Women da Manipur gi nupa masa gi team final sangkhre ngasi sanaki ba semi final match da Manipur na Chandigarh bu set ani sino kunmathoi tara nithoi amadi kunmathoi tara homdoi da maithi piduna final sangkhibani amramda Manipur gi nupi gi team Chandigarh gi makuta semi final da maithi duna final sangba ngamkhidre
नुपी की डबल्स की सनक बम मैच ता मणिपुर न उत्तर प्रदेश पु सेट अनि सिनो SSB न मणिपुर बु सेट अनि सिनो दा माइथि पिखरे नुपा की डबल्स की सनक बम मैच तसु हरियाणा न मणिपुर बु सेट अनि सिनो दा माइथि पिखि था सिगी तांग कुंडगी कुमरी फौबा नेपाल की ललितपुर पांगथोकदौरिबा मरीसुबा साउथ एशियन जुडो चैंपियनशिप सरुक यागदबा इंडिया टीम की ऑफिशियल अहुम अमदी सनरुइसिंग खनखरे मियोय 33 साबा टीम मसिदा मणिपुर की नुपी सनरुइ मंगाना सरुक यागदौरी यूथ मॉडर्न क्लब हराउरों सिंधुना था सिगी तांग मापलदगी टीम कुंथ्रानी थोइना ग्रुप निपाल थोंना खाइदोक्तुना क्लब असिगी ग्राउंड सथरिबा तारीख सुबह हराउरों ट्रॉफी 77 विलेज ओपन मेंस फुटबॉल टूर्नामेंट की ngasi sanakhiba ahanba match da ANYC awang ngairangpam amadi SYDC sinam goal amata sanadana draw satkhre ani suba match ki sanakhibada SCY team B yumnam kuno amadi YSMC tangkham goal mari mari sanaduna draw satkhi ahum suba match ki sanakhibada su YSA singkhu amadi kaibi hekang mapal goal amamam sanaduna draw satkhre mai suba match ki sanakhibada YMC team B haraurongna kaibi high school academy bu goal taruk amada maithi bapikhi खोंजोम सर्कल वेटरन स्पोर्ट्स एसोसिएशन सिंधुना था सिगी तांग तरादगी टीम तरा हुमदोइना गुड मरी थोंना खाइदुक्तुना टेक्चम प्लेग्राउंड सथरिबा मरीसुबा BSO ट्रॉफी 11 मेंस ओपन 7 सेट कैश प्राइज फुटबॉल टूर्नामेंट की ngasi sanakhiba match ta लिंगथोय FC ना SWC हियांग नंबू गोल तरे सिनोदा माइथिबा पिखरे मैच असिदा माइ पाखिबा लिंगथोय FC की गोल सिंगदु मोनिसना गोल अहुम बिसोरजिना गोल अनि सनखी अतोपा गोल अनि अदुना पीटर अमदी अरुण सनखिबनी कापम डेवलपमेंट क्लब न सिंधुना सना कापम क्लब ग्राउंड दा टीम कुनमा थोइना ग्रुप अनि थोंना खाइदोक्तुना सथरिबा अनि सुबा कापम कप इन्विटेशन फुटबॉल टूर्नामेंट की ngasi sanakhiba ahanba match da सिंखुना FC कापम बु गोल अहुम सिनोदा अमदी अनि सुबा मैच की sanakibada लिवा संगनिंग YCC ना CFF वेटरन बु गोल तरुक सिनोदा माइथिबा पिखरे स्कूल गेम्स फेडरेशन ऑफ इंडिया की मेंग मखादा महाराष्ट्र की मुंबई दा था सिगी तांग तरानिपाल दगी स्टेट कोनिपाल ग्रुप निपाल थोंना खाइदोक्तुना सथरखिबा हुमफुम दुइसुब नेशनल स्कूल गेम्स की सही त्रमापन मखागी निपि मसागी फुटबॉल मसानादा मणिपुर झारखंड की मकुता गोल अमा सिनोदा माइथिबा पिदुना रनर्स अप ताहौरे थागसरी बयाई हजिक मखाताना ngasi nomagi oikhiba ing asagi paw amuk phangbigani Environment Directorate State Climate and Weather Report की मतुंग इना ngasi gi oikhiba ing samadi nungju ki pauda khwaidagi sakhiba Celsius degree 39.3 khwaidagi ingba Celsius degree 39.0 mari Nuksite yapo ising manan gisang maximum dasada mariputra Nepal dasmik mariputra truk minimum dasada nipu mari dasmik sino ama oiki ngasi gi nong suki bagisang mari dasmik sino 8 ni Hauzik loisilak pada maroi pe pau amuk Civil Service Day pangthokre officer singna masagi mathauda amuk hanna kathokna ba Chief Minister N Biren na phongthokre Parliamentary Secretary Taranithoi ki matangda Manipur High Court la riba case asigi hearing tawduna chumba amadi khanglagani haina MPCC ki President TN Haukip na haikre amadi National Sports University da session haukraba course ani ki examination na jingba mapung phana pangthokani haina nauna ahanba registrar oraba ke Radha Kumar na phongthokre Nasigi oina di ISTV na pizza ba Manipuri pau matang asidalo sinjari miyang tabiri ba pumnamakpo amuka hana kurumjari